Miang Tabri Bismutaran Ochari, Masimaru Bapauda, Demand Tara ki lupa crore Chamanipat and Bagi Samfam Assembly the past Tokre. Bom Pokai Bagi Todos in the police personnel in Jenabra Haba Yang Sili Haina Home Minister Kangam Nafundokre. Amadi Manipur Police Sports Club Team A Amadi Kurai Polo Club Team A Kuntra Subai and Hazari Amadi Dr. N Tombi State Polo Tournament ki final da Tinaragani. Mapung Pau Pizari. Tara Suba Legislative Assembly ki Tara Suba Session gi ngasi humni chanba numita tongan ba department singi demand tara tere ki pun lupa crore cha maganipan hen bagi senfam pass tawkre. Department sing adudi finance, agriculture, public health engineering, minor irrigation, art and culture, science and technology gi oina English ni tara mathoi gini aduga English ni tara mathoi tara ni gi oina secretariat, labor and employment corporation, state excise power, public health engineering, minor irrigation, fisheries, sericulture, tourism amadi economic and statistics ni ngasi sathakhiba mifamda MLA Syam Kumar amadi MLA Karam Shyamna state asida bom pokhaibagi thodo hengalali asigi matangda calling attention pokhaki handak chahi February 19 faubada ching amadi tamda punna bom kumapan pokhaki tara manga amana lothotuna punna bom gamari lenaba thodo nifumari thoki bazar manungda fauba bom pokhaiduna misimina nanghankiba asi law and order gi fibamda yamna chawna singnabani law and order fagale hadiba asi karamba maungda haribanu haina takhatki Masida Sunatana Ukrugi Kashom Kulenda Bom Pokavda Missimina Nanglava Singi Pipam Topa Senfam P. the Haina Nuaitaba Fondoke Lupa Crore Kaya Changna Infal the Tamliba CCTV camera sing Mapung Fana Matau Tohandabana Crime Sing Control to the Apanbo Oide Massimiam Ginglaga Private Company Amada Sinaduna Pungkun Marigi Manunda Fazan Matau Tohanbayai Bom Sariba Mi Fawa Bom Pokarakani Haiduna Akibalating a Cherakta Mataukaramna Handakta Masazid Rota Tokiba Bom Pokai Bagi Todo Aduda Police na Bom Expert Kobagi Mahuta Mahana Hana Pai River Karigino Fundoke Police Department Asigi Intelligence Son Bagi Kudam Asi Bom Matang Pokai Rapamadi Police Department Ki Officer Singda Pukchil Singda by Yaurabra Habadu Yangsin Changi Luina Manipurda Miamgi Mihut Oiriba Sing Fawal and Bichapiki Day Micham Prazadi Kari Oiramgani Habasi Kanbiraga Law and Order Gifibam Faganaba Home Minister Gipung Jingshin K Home Minister Hangamna Hokiba Chahi Ani Ahum Asida Manipurda Law and Order Gifibam Fagalale Mamangi Chahi Singa Yangnabada Kenabakaya Uba Fangba Asina Mayak Laraba Kudamni Maramaduna Manipurda Law and Order Pura Fail Oire Habiaroi Handaki Bom Matang Pokara Liba Asida Police Person Singyawa Pauba Yaurabra Habadu Kupni Yangsili Manipurda Law and Order Hena Fagananaba Tongan Ba Police Unit Sing Info City da Hangbadanatana Ate Tabakaya Local Liba Asigimatang the Suga Kagamna Mayak Sangna Fundoki CCTV camera Mapung Fana Tabak Tonanaba E tender Tonabonari Afaba Tabak Pai Kadingabasu Sel Tungi Fibam Fatabana Upon Oi Masida members in the Waro Biganu Compensation people gi matang da thengthariba asisu finance tagi ayaba lawna bhona badani lupa lakh ani ahum kha oirabadi laina thoi adubu punna lupa crore euro pa matamdadi process tawda matam changbani police na rickshaw driver na chingbadagi sel lawduna leire haina MLA Syam Kumar na pukalaliba asi thaganingai ni chapsaba maming matha pikhalalabadi action lokhakani police department asida hauzik fawbugi oina misbehave tawba police personnel kunithoi suspend tawkre hauzik nupi angang singi mayokta chathaba crime sing hengalali Pomnama Asi Police Department Kaltana Control Tobangamloy Civil Society Organization Amadi Mera Pai Bisina Police Namating PB Duna Punna Honamina Bachangi Nupi Angang Sing the Chataba Crime Amadi Toning the Batodo Sing Totanaba Miam Gimihut Oiba Sing Amadi Imung Manungi Ahalaman Singna Machamanao Sing Warakpamadi Gyan Tahan Batangai Fadi Haiki Amarum da MLA Joy Kisana calling attention Pukaladuna forest area da Mioy Kiana Maning Tona Umang Wamang Koktopa Jing Tem Topa Madi Yumkai Sabagi Tabak Chataraliba Asina Mioy Bakunai da Chown Akaiba Piri Hauzik Ayangasagi Kal Kairapadagi Malem the Chown Isu Liba Asida Forest and Environment Department Asisu Yamna Maruay Maramaduna Department Asida Waliba Forest Guard Haptuna Matau Pazana Tawan Bachangi Haraduna Fibum Kaitara Liba Chingima Pumkaya House the Tamki Health Department, Education Department, Amadi Home Department, ki oina yamna tangai fadana staff sing lawri maramaduna Forest Department asi yamna maru eba department ama oina lawbiu haiki masigi paukum piraduna Minister Devendra na hauzik Supreme Court ki ruling ama lekraba matung asidari mamangai matamda mioi kayana umang wamang kokthokpa amadi jing temthokpagi chang hantarakle haibi yai handaktasu ikui kuidana jing temthokpada chenaba mioi ahom mari police na fakre Forest Department ta Forest Guard lauraga makoina senavana
हाइरिबा इशू असी हेक्ता कोपा ngamloi adubu makoisu tangai fadana maru oiba machak amani Supreme Court ki ruling asigi matung ina police amadi atai maru oiba department sinsu mateng pangnagada haiba wafam lady housing department asida sanction post oina lising amaga chani tara lei housing lady staff masingna chatreka humbura nipani ahangba post na chamriga kunthani thoini lady staff masing asigi manungda forest guard na chamga yankhaini masigi mathakta casual oina staff chaniga humfu nipan lady award pa staff sing hamna na ba hona ge haiba wafam phongdokhi Chahi asigi January tara humdoi dagi February kun mari fawbada hui lak ama lising tara manga chaniga kun amasung haudong chahumga humfu rabies lena dagi nga thona ba hida kapthokre haina veterinary minister Govindas Konthojamna phongdokre ngasi sathagi assembly mifamgi question ada Andro Kendrogi MLA Siam Kumarna rabies lena nga thona nambagi matangda hangkiba wahangda minister na pakum piraduna district headquarters sing amasung subdivisional headquarter humda rapid action team semle anti rabies vaccine amadi atai hidak langtak sing marang kaina thamle darkar leba matamda lemna hidak kapthong na ba thorang tawre haiki jeriba more amasung kangpokpida amam thamkhre anti rabies tika amadi darkar leba pochang sing marang kaina thamle loina darkar leba matamda lemna kapthok na ba thorang leire yamdrada punba hui masing sada malfudi lemna tika thadokpa rabies laina gi maramda miyam bukhangan ba department da marang kaina rabies tika thamle rabies laina na nare haina chingnaba amadi asiba hui singbu diagnosis taunaba disease investigation laboratory bu haina pan kankhana namba department sina kanna hona Ukhrul district ki sangsad amasung runghar water supply scheme chai asigi August amasung June thada sangana ba pandam thamne haina PhD minister Irengba Memo Chandra phongdokre Ukhrul Kendra gi MLA Samuel Risomna hangkiba wahang amada minister na pakum pikibani Andro Kendra gi manung channel laiba Kaithal Manbi PhC athuba matamda sangara gani haina health minister Funja Thangton Singh na phongdokre Andro Kendra gi MLA Siam Kumar na hangkiba wahang amagi pakum piraduna PhC amagi khudung chaba hek fambaga 24/7 da upgrade tawduna mironbi amadi ana ayak sing laying nabagi khudong chaba phangangani haiki answer ko athuba matamda sanganaba honangani kho PhD amagi khudong chaba hek phangbaga 24/7 da upgrade tawduna mironbi amadi ana ayak sing laying nabagi khudong chaba Imphal da Cultural University amalingna na ba sarkar na lokhala liba khongthang asi Assam gi Barak Tampakta tariba Manipuri singna taramna opagaloina na mapanda khundariba Manipuri singi nat ki saktam kanana bagi damak University asigi campus ama Silchada thambina ba Committee on Culture for Peace and Integrity gi Chairman Saikhom Kamlakanta na phundroli ISTV gi awang nongpo khongchat gi sarugama oina Barak Tampakta khundariba Manipuri sing unabada wafam asi phundokibani मसी कोई मपान मणिपुर की ओइबा कल्चरल पॉलिसी को मणिपुर सरकार की ओइबा मपान मणिपुर की कल्चरल पॉलिसी में थमनिंगी पॉलिसी की मखादा मपान मणिपुर द लइबा मरोइना त्रिपुरा दा असम द लइबा मणिपुरी सिंगी कल्चरल डेवलपमेंट की मतंग मणिपुर गवर्नमेंट अचोब थोदांग अमा लहुंजनिंग Manipuri apun baning singlub Assam ge advisor A.K. Gopal Sanana Silchar da Manipur wawan ama sabi bagal wena na Imphal Silchar ge flight lehenbina ba government ki puning jingsingki Silchar ga Imphal gi route connectivity se jaring khai jalna akoi gi yamna jalna phagalan biduna akoi gi at least akoi global standard mak oidraga su national standard ta jalna pukhatpinga ba government of Manipur na khanna khongjang changthin view haina koina mari suba point na thamjarami Assam Manipuri Students Union ge President Seram Herojina Silchar da gi Imphal tamna lakpada lambida checkpost masing yambana apanba oiriba si mari lenaba singna yengsimbiu haike Silchar to Imphal se 265 km 265 km se pasiga ko gi Manipur gi check commando gi ata police gi ata army gi law and order situation adu ki matik sole hai bisi ngai gi BGF police hai third class ai thana da police gumamna pesa lo bagi da magda pungkha ama pungma chonda lambi da thalaga thamba asuma niom ji de gi hoga Imphal phawta thengei ba ko gi security gi problem se आम फोर्सेस स्पेशल पावर एक लेबनरा नतगा अखोई बु थवैना ओटपना हाइबसे मपान लमदा लेबा मणिपुर सिंग ख्वाइ जाव अवाबा असि लंबी सिग लेबसे अखोई मणिपुर गवर्नमेंट ना अकुप नियम ताबि हाइबसे मपान मणिपुर लेबा अखोई मयाम गे अखोई
appeal government. Tombisna High School Edamba Mafamdagi Saru Sayang Funkiba Todoki Langalanzim Putotuna Miamda Assemba Kangan Bagi Wafam Nataraga Chief Minister na CBI the Sinakrabanina Miami Ehosu Tumina Lake Habasi Committee on Mass Grave at Tombisna School Com Gets na Changchileba Kongjangasi Lana Uhana Bohona Vanihana Committee na Fundorali Miamna Pamni Badi Adugumba CBI gi Inquiry Commission Nati Akanga Yawa Independent Inquiry Amasemlaga Miko Nipan Yawa Saru Sayang Singi Assemba Lanzim Putopa Aduni Hiramasida Chief Minister da Miam gi Warol Kaya Yawa Memorandum ama January Kumangada Miam gi Khongchet Amagaloina na Pisin Krabani Madu Tabak Oina on Tok Pinaba Matam Fawa Tam Krabani Adubu Madugi Paukum Amata Lenga ki Makaidagi Tauroki Dabana Committee na Makata na Zangsina Naba Warep Lauduna Miam ga Wakal Taminaba Mifam Kaya Pangtotuna Warep Kaya Lomina Dunanga Sifawa Lakli Committee na Mahiroi Singi Exam Laikibana Iho Kongjang Yang Sindabani akan Makongjang Kaya Gidamak Miam Galoina na Warep ngasi mak Lominarani Saru Sayang gi Wafam Lekai Amata Driba Fawa Tombisana High School Oirama Mafam Asi Makata na Miam gi Ayaba Yaudana Semgat Saganaba Honaba Yaroi Haidi Pagi Marathana Tema Break Amatang Break Batungda Taramukchari Ipaki Fact Finding Committee Amana Veterinary Department Lamdamasigi Yimsa Singbu Masamo Fana Nada Yaktana Tamnanaba Tadarakpa Senfam Kaya Mio Karana Lautuna Duna Lana Sizinabagi Kudam Jangdam Fangde Hari Lubasiki Office the Pangtopa Power Mipamada Chairman Sapam Jaza Dumanina Assistant to State for Control of Animal Diseases Amadi Rashtra Kishan Bikas Yojana gi Makada Department Asida Chahigi Oina Achoba Senfam Kaya Leptana Thadari Senfam Sing Asina Hida Langthak Leibagi Mahuta Makoi Masel gi Marakta Yanthoknare Department Asigi Hidak Thamnanaba Frisu Anidagi Hena Leite Masigi Manungda Ama Yadre Inglisani Tarahumdagi February Tarahumdoida Department Asina FMD Vaccine Lainaba Lupa Lak Mari Kaithoki Kaithoki Senfam Adu Konadi Haiduna Mamang Chahigi February Taranithoida Su Lupa Lising Yankai Amasu Kaithoki Adubu Imphal East West Thawal District ki Veterinary Officing da Lupa Lising Taradagi Hena Funkide Department Asina Serins Lak Tara Manga Lay Hariba Asi Atopa District Singda Funkibadi Serins Lising Kun Hade Fact Finding Team na Fangliba Report Asi Central Government ki Marileneba Department Singda Sinabagaloina na Senza Tumza Tauriba Mio Singi Matakta Matik Java Action Laukanaba Taksilagani Haiki Mio Nataba Civil Society or I Sharmana Homely Say Tarakanda the section like that came Hadaki and Hamutamda Makoina Pibia the Haitara the Madimon Nakaigeo Madu Kangita Iran Tarokani Madu Kangita Moyuram sings in Mati Momoni Havaneo Sendani Panova Gami Panjunataba Aduna Sendani Panovanina of Miam Kango Panina Monikura Nuano Nungtigi Fongba Pauche Naharogi Taudangi Editor Koirom Loya Lapada Sakandaba Mio Marina Mayum the Latuna Kelam Kiba Tawong Asi Yaning the Bafongdotuna Ngasi Kabam Langkwai da Miam Giova Mifam Amagaloina Wakan Mifam Pangtokre Mifam Aduda Saruyakibasina Numit Manganigi Manunda Maride Neba Lupsina Sengdoraktrabadi Hangang Kendra Maira Paibi Lumna Lamdamasigi Lanai Lupsinga Kusamna Duna Akan Bakong Kaya Silagani Haike Hangang Kendra Maira Paibi Lupki President Bormanina Paugi Sinfam the Tabak Toriba Singda Apan Bapiba Amasung Pau Misinda Akia Kang Toan Basi Mioba Kunagi Himbagi Hakpu Singnaba Tawongi Masi Miam Puna Tingaminaba Matam Oire Fundoki Kuchibu Tim Singapa Asi Atuba Matamda Karamba Organization Taubono Kanana Taubono Haibase Atuba Matamda Miamda Kangan Birau Karigumba Miamda Asigumba Organization Natraga Kunek Natraga Karamba Nioi Signa Taubono Haibase Miamda Sentora Tragadi Nasitagina Mangani Pogagi Manungda Aikoi Akanba Kongjang Civil Organization on Manipuri ga Samnaraga Akoi Akanba Kongjang Sanchelakani Haibagi Nasigi Mipamase Hamjabani Ahing Nuntil Naidana Matauto Duna Miam da Ipau Fangaliba Pau Missing the Kihanba Apan Bapiba Editor Singi Mayum the Zangduna Quaitidina Akia Kang Pohan Biganu Pau Missing Akia Kang Laitana Matauta Honsi Haina Harikona Fundoroli Editor Loya Lakpada Mio Karana Akia Kang Nang Hanana Bohana Ramba Asi Labak Tibani Haina Apo Pomarubna Fundoroli Manipur Historical Society gi Nipan Suba Chahigi Mipam Ngasi Imphal gi Kongbada Leba Standard College ta Hokre Haudopagi Thorom Aduda Works and Transport Minister K. Ratan Kumar
Art and Culture की Director Dr. K. Sobita अमसुंग Standard College की Principal S. Ibumchana मरुएबा म्यूजिक ओइना सरविया की लोइनना souvenir अमसु release तौके थरोंगा मरी लेनना Manipur Historical Society की General Secretary H. Sudhirna Puarina lamdam adugi masak mapungfana tai masi ngasigi mirolda mapungfana khangan baga loinana lakadoriba mirolgi mapungfana semduna thamaunana bagi pandamda tharomasi pangthopani phongdokhi 1891 हाइबदी अखोइगी भेगचंद्र महाराज की मतुंग दगिना अखोइगी एंग्लो मणिपुरी वार भौगी मतम सिगी अखोइगी लेरिबा अखोइगी समाज की मतंग इकोनॉमी की मतंग पॉलिटिक्स की मतंग मसी अखोइ हाइरिबा अखोइगी मसीगी एंग्लो सेशन डिस्कस तगनी अखोइना पेपर प्रेजेंटर कया लेरी पेपर प्रेजेंटर कया सिना हाइरिबा थिम सिगी मनुसदा तोंग तोंग एक्सपेक्टेड डायमेंशंस दा अखोइ पेपर पागनी डेलिब्रेशन तगनी अन हाइरिबा अखोइगी असिगुंबा प्रोग्राम सिना अखोइ मणिपुर की हिस्ट्री कल्चर की मतंग दा अखोइ नैना National Institute of Design NID Ahmedabad amasung Ministry of MSME ga kusamnaduna Society for Crafts and Rural Economic Development asinduna National Institute of Design gi makada artisans singna karamna project togani habagi matangda wagi design awareness seminar ama Hotel Christina da pangtokre tharomaduda Commerce and Industry gi OSD E10 Susaruya ki tharomasida NID North East ki coordinator Sheikh Nerufarna Port ama puthokpada karam haina puthokadagi haibasi project tawba mathau tai madugidamak NID na mateng pangani miyamna pamnaba port ama puthokpa matamda magun leiba anobu oiba tai phungdokhi DM College की महरे सिंगे अपुंबलो Joint Students Union ना DM campus के फीवम फत्रबलंबी सेमजिलो हाइना चंगसिलखी बखोंग जंगदा ngasi campus manungda changlapa gari sing thugai kre ngasi upung tara mathorom tabada education EU gi director lakani haina matam tharaklaga laktabadagi khoisaunaraba mahre singna gari sing thugai kibani Numiyungba pungtara nithoirom taba matamda Higher Education ge Director C. Arthur, Joint Director Ojit, PWD ge Executive Engineer C. A. Sangram amasung Agency ge Authorized Secretary R.K. Shyam laktuna khongjang changsiliba Mairi Singa wari sanaduna nungthilda kusukulai amadi atay machak sing purakani haina thajaba piki NETC ge R.K. Shyam na campus asigi lambi sembada numit nifu mangani rom Jangani yausang manungda thabok paikaduna apiba matamgi manungda loisingani haike Injecting drug users in a drug thadokpada chawna mateng pangliba opioid substitution therapy center ama More PSC da ngarang hangdokre Max na support tawdaga More PSC na sinba tharom asida Max ki joint director Avira Mongjam District AIDS Control Officer Dr. M. Kesho More PSC ki MO in charge Dr. Priyo Kumar More Dalaiba Kanglukpaya gi luchingba kaya susaruya ki center asi mai pangna thabak pangthopa ngamnaba Sasogi General Secretary R.K. Tiken amadi mahaki staff singna technical gi oiba mateng pangki R.K. Tiken na Sasodi hiram asida hanadagi pangthotuna lakpanina technical gi support asi pibani masi mai pahanbada More Dalaiba civil society amadi NGO singi chawraba thodang lei Manipur asi haudokpadagi miyam hupna Pangthokpagi chanabi lerbasu tungkoina chatabagi chanabi ama leibagum tawi masi thoktanaba community leaders sing amadi government na puning changna honabiduna center asi mai pangnaba honasi haiki Max ki joint director Avira Mongjamna OST asi gi thabak asi hanadi NGO khaktana torombani adubo haujiti government su akan memeng thamduna hauji faubda center tara mari hangle makhatana su hangkhigani phongdoki illegal na saramba drug sing heroin khande na taga heroi SE khande illegal na saramba me amdo ngasiri World Health Organization approved tawba drug list ya yawba adu magi tha ekoi OST asi manani kami amana drug na hai tablet sini amana mithado na hai solution sini Manipur da vaccine na kana isaba hauliba subsidy tawliba possibly repair na hai vaccine Indian Association of Social Science Institution Getara Manga Suba Chahigi Conference Manipur University Gi Court Hall da Pangtokre Tharomasida Manipur University Gi Vice Chancellor Professor H.N.K. Sharma Indian Association of Social Science Institution Gi Chairman Professor S.R. Hasim Institute of Human Development New Delhi Gi National Fellow Professor Atul Sharma UNESCO Gi Principal Director Oramba Professor Yogesh Atal Indian Association of Social Science की Member Secretary Professor Surendra Gupta Susaruya की Professor Yogesh Atal na Tribal Singi Maramda awangwa thaki institution singda kupna khana duna makhoi gi punsi mahing fagana naba thorang yatpi batangai fadi haiki Manipur University की Vice Chancellor Professor H.N.K. Sarmana
lamdam asi tangdu leita dabana hiram khudingda sothaduna leiri lamdam asida lalaw namthanaba Armed Forces Special Power Sec thamlabasu lalaw namthaba ngambagi mahutta lalaw masing hengathanba oina thokle Manipur miam apspagi marumda security force na ain gi wangmada chatharapa ka henba thawong kaya gi cheteng phangduna leiri phungdoki Kwai miam dona mid uriba miyo ama masana masabu mid ujadrabani haizinduna mamit tangba sarama miyo ama miam na faraba miyo adudi ngangom Santi Kumar Jay Kuntraga Mari apokpa yaima mayang langjing taning mayai lekai dagini hari top level ta leba MSF ki office ta pangthopa pawgimi phamamada Federation gi General Secretary M Vidyaras na haiki ngangom Santi Kumar na ngarang nunthil kakching kaithel gi polakta mittang basaduna sel khaibdana tana nupi angang singda Jumdaba miyang genglamadagi miyamna jingnaduna faraga MSF ta sinarakibani mamangdasu mahak Manipuri mafam kayada chatuna masana masabu maiba sabani haijaba miyoini asiguma mahaki mataw asina taseng na mit udraba miyoy kayagi pungning hakchang sontahale asiguma miyoy asibu madireneba department na disability certificate mataw karamna piram libano hangki mahaki imung manung kauduna lauranaba khangalabasu laktabana police ta sinaragani phungdoki blind ojariba hoigi sinok singbu mingse thenaba amadi bokoi singbu lan ubagi masang khak mak masana unbase tasengna MSN thamoi sing ngai to fawi haiba blind sing leibi sinok sing gidamakta aduna haiba santi ngangom Santi Kumar haiba sidagi myam punamakna section view kaigumba magi mana haibamta response bibiganu Institute of Cooperative Management Infal na Sinduna College of Agriculture CAU Infal gi sponsorship makada chatharakiba nimit tarani gi oiba agri mahari singi oiba entrepreneurship development program ngasi ICM gi conference hall da losin kre tharamadu da CAU gi din JM Laisram ICM gi management committee gi chairman L Tom Pisak amasung CAU gi academic in charge and Brozena Maru ba music on sarya ki CAU gi mahari yankhai humdoina saruk yaduna chatharakiba training manungda experts singna wangang ba field visit pangthopa amadi management ki matang da program kaya pangthoki loishinbagi tharonga mari leina na ICM gi chairman Tom Pisak na tabak ama pakhatringai da madu khangba amasung makhata na thijinba mathautai madudagi fanglapa gyan sing adu kanaba mong da sizinaduna miamda kanaba fangangadabani ICM amasung CAU anina pullaga makhata ba program kaya su pangthokhigani phungdoki CAU gi din JM Laisram na CAU da matam natabada Mahi marong puthongnaba field plastic house thamnanaba honari mairoi singna entrepreneur oiningba amasung towningba khudingda mapung fana lamjingani phungdoki Many of you from today onwards you will be starting to concentrate on your JRF exam which will be in April, right? You will be concentrating more on JRF exam. Besides that, you also will be doing some few works in our experience and learning program. JNV Yaralpat ke Hauzik Leriba temporary school building fibam fatabana mahiri singda laina tinna kaya sandoropa yabagi fibam da leire hari hiramasiga mari lena JNV Yaralpat Parents Teachers Council na sinduna Manipur Press Club ta pawgi mi phamama pangthokre pawgi mi phamaduda council gi luchingba CS Prem Chana JNV Yaralpat ki mahiri singna Hauzik Leriba ka sing fibam yamna fatre classroom sing su mong tadre asiguma fibam sing asi JNV Yaralpat ki chairman su oriba DC Infal is na yangshin binaba Isaac Rabasu Chapsaba Tabak Amata Lokot Pidabasi Pende Parent Teachers Council na Chief Minister Su Mamang Chahi November da permanent building asi loisin biduna atuba matamda hongjina na bataksin kre ingnisini subna nipanda loisin gadaba building asi ngasi fawa loisin dana lady Mamang Chahi gi November thada school building loisin bina bataksin khiba laikre Amaromda anobo building asigi dedicated line ama thambinaba madirenaba department ta ingnisini tarahumdegi October manga da lupa lakh 18 henbagi senfam deposit tawkhrabasu ngasi fawa thabak oina pangthok pidri phungdoki Hujik leiriba new building si ungjanbe yawi condition di dum thaduna leiriba adu leiriba condition si angang sing yeng dabida hujik koi gi authority sing sina koi moi kana mo bi yeng na leirina ungjan basi delete in techniques tawna sum leire aduna koi na haijening si mari leiraba authority sing su masi lesura mating pangiraga angang sing si khandiraga duga koi parents sing su yeng biraga athu matam school si ungjan na ba
Bisnupur district ki Terakong Sangbigi manung chana laiba Tharoi local da laiba low khara mapu singda karimata khangan bataudana KNFMC gi chairman German kauba amana chahi ahum gi mamang da lambi semjilakiba thaudo kamari leinana chief minister da yengsibina ba khangan khrabasu haujuk fawba karimata thabak pakhalakta ba thawong yaningda ba phongdoktuna miyam gi wakat mefamama Terakong Sangbi community hall da pangthokre khongjang asida international maite forum gi president RK Rajendrana maram chatana Manipur da Homeland Taliba asi chumdaba amani haike JC ki convener Purnimana Lobukta lambi semjinba asi sarkar na action laudrabadi March ahumdagi tidim lambi ban tawragani haike aikoina numi humni matam pigani ado humni subadagi matungdadi akoi titimna che kano ro che akoi kano tawjagani ban tawjagani rocket tawjagani All Manipur College Teachers Association na changsiliba khongjang asida Thawal College ki oja sing yauribra natraga yaudabra haiba mahiri singna chamamnare haina college asigi student union na phongdoli paumi singa loina na college asigi girls hostel boys hostel swimming pool amadi atai building singi fibam yengsinbada union gi secretary general T Ranjina amakta na changsiliba khongjang asida college asigi oja singna college ta laktuna strike yaubagi khudam phangde oja sing yum da leithokpa mali Atuba matamda oja singa yanaba puraktuna mahiri sing direct tamba fangan biu haike college asigi quality control tawdana saramba hostel swimming pool amadi atai block ki building sing numit mangani gi manungda mari leinabe singna yengsinba laktrabadi akanba khongjang changsilagani haike Satra academic atmosphere akai be pirebani na sida mari lebo authority amadi leiba education director ama leiba myam sina akoi classes satra oriba khoibu mapung bana class ta honbiu amadi leiba Pungin sing sembidana lak jibok oja sing jibu akoi akan be excel lokhut pidana class sang nain ta honbiu akoi gas hosen da thuk liba thogdoksi asima hoi leiba boys hotel amadi la RC block science block adi swimming pool je ta singara gadi hoi hangoi yofam ole hai tare hoi mari leina bo tori ti kanguna nun mangani gi manung jida lakpidana si yengjandraina lakholpa thabak thoromda masa na saruk yang jagadani Handak CBSE gi mahiroi parikya thaba yadaba matam chana emekat laktabagi thodok asida Minority Students Association Manipurna kupna thigalubada CBSE Regional Office na achan mirai naiba thawongdagi tholokpani haiba khangle hairi mamangda class 10 amadi 12 exam thanabagi damak direct enroll tawbada free Tharami handak session da admission tawdringai gi mamangda kariguma notice amata pidana chatliba session asina loisilakpa form fill up horokpa matam September tang 12 da CBSE Regional Office na mahiri sing direct enrollment tawba yaroi haraki yamna ngakpa thodok amana wachat wanom kanba school kharadi Regional Office na document amata yaudana form fill up tawba yahan kiba thenaraki hairi hiramasida Regional Office na atuba matamda miyamda singdokadabani hairi Pagi marathon atemba break amamu break metung damukana taranokchari Union Power Minister Piyush Goyal na Manipur da power sector fagana naba green power technology da yumfam oiraga thabak paikhalagani haibagi thajaba BJP Manipur Pradesh ki president TS Chawba amadi general secretary administration M Asini Kumar da pirakle ngasi nungthil Bharat ki Parliament House da Union Finance Minister oibada natana Information and Broadcasting Minister oiriba Arun Jaitley ki office chamber da pungkhai amarom unaba aduda saruk yakiba minister asina thajaba pirakpani haike BJP Manipur Pradesh ki Maikaidagi Manipur ki khungang amadi chingi lamdam singda banking facility fanganana ba amadi flagship program singda ahenba senfam thadabina ba puning chingsingki loinana flagship program sing mapung fana yingsinbina ba haibaga loinana livelihood project paikhatuna khungang amadi chingi lamdam singda leriba praja singi fibam faganana ba wafam phongdokpada Union Minister Arun Jaitley na yingsingi haibagi thajaba piraki amromda power sector sothariba asi hena faganana ba wafam phongdokpada Union Power Minister na green power technology da yumfam oiraga thabak paikhalagani haibagi thajaba piraki amromda ngasi numidang railway minister Suresh Prabhusu unaduna Imphal dagi Kohima taba anoba rail lambi ama semnaba taksinki loinana Imphal da railway ki subdivisional headquarter ama thamnana ba pungning chungchinbaga loinana Imphal Jiribam railway lambi gi thabak loiduna staff loropa matamda Manipur gi lairik laisu hairaba naha singdagi ayamba lobinaba phongdokpada minister na yengsingani haibagi thajaba piraki Ukrul da kerosene manghananaba sinba government ki asoibanate JV Napoleon Oil Agency na thon bani haina tangkhul nagalong na phungdorokli
Lubasina Tigalubada agency asigi oina Inglisini Taramaragi October Thadagi December Tha Fawbada Gari Thau Ama Fawba Yoramdre Inglisini Taramangagi January kiloliter kunmari thagadaba adu kiloliter taranithoi hena yoromdre hari hiram sing asiga mari lenena mari lenaba singda thigat pinaba DC ukrul amasung SP da tha asigi kunda aiba oina complaint tawkre hari Imphal College ki Economics ki Associate Professor Dr. L. Krishna Mangol Singana iba Climate Change Without Disaster New Economic System That Last Development haiba Lairik amang asi kaisam thong maning longjum lekaida Leiba Economic Development Research Group ki officer form kre Toromasida Dr. N. Ram Singha Dr. O Manihar Professor L. Nilamadhov amasung SK Tiwari Susaruya ki lairik asi climate change amasung global warming ki problem masigi horofam amasung masina piba chetheng ki maramda kupna nainaduna ka hena saba amasung ingbadagi ngakthona ba pambai sing puthopa lairik ni March anidagi hogodoriba CBSE na lawba class 10 amadi March ahumdagi hogodoriba class 12 ki parikya asida school kharana mahiroi singi registration toramdaba amadi huralana da mahiroi kaya marum amasu thika tawfam amagumna hapsin khibadagi oiragliba phibam asi emsuna tarayna lawde regular oina mahi tamniba mahiroi singdadi admit card laktaba haiba asi school authority sing cherak pifam thoi admit card laktabana mahiroi sing chahi mangba yabagi phibam lagliba asida education minister na Ministry of Human Resources Development ka akhanaba thora ama Sinfam Thui Hari BJP National Mahila Morcha ki Vice President oina Yasku Kendra dagi Adhikari Mayum Sarda Devi Khalakle Hari Matam Sangna BJP Manipur Pradesh ki achoba thawtang yaduna lakibi Sarda Devi na national level ki Vice President oirapada ngasi nityapa chuthek ta leiba BJP office ta Mahapu Party ki karmi singna harau tayamna okre ngasi upung ni palom taba matamda jiri police na jiribam gi sumo counter da mio MISP tablet lising aniga konana pare fagalaba mio adudi roilong mar chehiyangkai apopa thangmin mar churachampur gi silmak tagini Waitho water supply scheme na soalaba akoibagi khunja singda scheme asidagi thangnabi ising fangalu scheme asida semgat sagapada soaliba akoibagi lambi thong sing semzilu haiba dabi da jangsilakiba khongjanga mari lenana JC gi mio sing ngasi chief minister ga unadana yanaba purakre loinana JC gi dabi sing athuba matamda thabak oina pangthokani haibagi thajaba pirakpadagi water supply scheme sing thingbagi khongjang jangsilaba adu handongle hari Ministry of Minority Affairs ki Multi-Sectoral Development Program ki makada Minority Mahiri Singi School Semgat Sagana Bathadar Question from Nyom Chumna Sidinari Brahabadu AMMSU na Yangsilagani Hari Hiramasiga Madi Lenana Manipur Press Club ta Pangtopa Pawimi Pam Amada Union ki President Nawaz Khana Program Asigi Makada Thawal ki Sanga Yumfam Amadi Jurachampur ki School Kharada Mawong Chumdana Sizina Habagi Kudam Changdam Lady Asigumba Thawong Asi Chathabiganu Hari Pawimi Pam Aduda Sarwiyakiba Development Organization Androgi Secretary ke Abung Chana Changam Dabi ki Pradhan Islam na program asigi senfam khara andro kendra gi school khara da lana sizina kre haiba asi yumfam yaudi haiki Center gi Department of Space ki makha da leba North Eastern Space Application Center Meghalaya amasung Manipur Remote Sensing Application Center Imphal na sinduna Thawbal District Headquarter da North Eastern Development Resource Plan website ama DC Ranjina hangdokre thoromasida DC na ngasi hangdoliba website asi awang nopoki oina district kumanga khanbada Manipur gi oina Imphal West Surachampur amasung Thawbal District khalakpani Manipur gi oina ngasi hangdoliba asina ahanbani phongdoki ngasi ayu pung tara rom tapa matamda Tamenglong District ki manung chanba Kongpam da NSCN ke amasung ZUF ki marata khuthongna kre hari nakal anina minute tara rom kapna khiba aduda asopan yaukhide hari Langjing asawada leiba Ima Medhapati Public School da nursery tamleba mahiroi nupa macha ama lanai hostel gi warden na paisa lothui haiba maral siraduna Bora manungda hapchilaga fubadagi hostel dagi chentorakre hari tawdo singarang numidang pung nipan lom taba matamda hostel gi warden surbala na nupamacha asibu jaifam ta na fukibani hari mi leitabagi khudong chaba lawraga mahiroi asina terrorism da leiba manegi yumda lakpada kaithel fambi singna thengnabadagi desam da sinarakibani hostel asi ngasidagi thingjile haina desam gi assistant secretary general ahibam anana fundroli Amang sida ikoi apik pamang sing bupa se biya de have sigan si tuan ba ikoi gi hojik laiba state ki laiba odum ba state commission for the protection of child right na masi atu matam da case amal khot piraga si
ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯐꯨꯕ ꯆꯩꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯦꯁ ꯂꯧꯈꯠꯄꯤꯌꯨ ꯂꯧꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯉꯣꯟꯗ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤꯗꯨ ꯃꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯗꯦꯁꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯊꯝꯖꯒꯦ ꯍꯧꯕꯤꯖꯝ ꯁꯨꯔꯖ ꯕꯂꯥꯅ ꯑꯩꯈꯣꯏꯒꯤ ꯆꯂꯥꯏꯔꯤꯕ ꯍꯣꯝ ꯕꯣꯔꯗꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯕꯗ ꯂꯩꯇꯅꯕ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯕꯣꯔꯗꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯊꯤꯡꯖꯤꯜꯂꯦ Senapati District ki Nepali Aisan Khulda Tharamba Popi Pambi Ekar 15 rom Nap NCB Kumanga Suba Assam Rifles amasung Senapati District Police ki apunba kangbu amana mangangkre hairi Kaisam Rupachandra bu Yaripok Naga Panchayat ki chairperson oina amasung L Haripiyari bu vice chairperson oina yetna biyaudana khankre hairi Hauzik sanabagi pau ngasi sanabagi pauta Manipur Police Sports Club Team A amadi Khurai Polo Club Team A Kuntra Subai N Hazari amadi Dr. N Tombi State Polo Tournament ke final da thengragani Manipur Horse Riding and Polo Association asinduna Imphal gi Polo Ground da team kumanga na sarwi aduna chathariba Kuntra Subai N Hazari amadi Dr. N Tombi State Polo Tournament ke ngasi sanakiba ahanba semi final match da Manipur Police Sports Club Team A na Ibudau Thangjing Polo Club Langjingbo Panjil Tara Mari da maithiba piduna final changkibani Manipur Police Sports Club ke Panjil Singh adu M Jawana ahanba ahum suba mari suba chakra amadi S Bimolna ani suba ahum suba chakra da Panjil ahum chanke S Abungchana ahanba amadi mari suba chakra da Panjil ani chanke TS Ranjit amadi TS Romena ahanba amadi mari suba chakra da Panjil amamam chanke Ibudok Thangjing Polo Club Team A gi Panjil Singh aduna M Dolan A Basanta M Manihar amadi S Sadanandana ahanba ani suba amadi mari suba chakra da Panjil amamam chanke Anisuba semi-final match ki sana ki beda Khurai Polo Club Team A na Manipur Police Sports Club Team B bu Panjal Tara humdoi manga da maiti ba piduna final changke Khurai Polo Club ki Panjal Singh adu P Ojina ahanba Anisuba ahum suba amadi mari suba chakrada Panjal Taruk chanke P Jotina ahanba amadi mari suba chakrada Panjal mari T Roshan na mari suba chakrada Panjal ani amadi O Roger na mari suba chakrada Panjal amachanke Manipur Police Sports Club ki Panjal Singh aduna T Pradeep Kumar na ahanba amadi mari suba chakrada Panjal mari chanke atopa Panjal Singh aduna Ai Khabana ani suba chakrada chankibani tournament asigi aroiba match mathang thagi tang amada sanaragani tharom asida langthabal kendra gi MLA Karam Shyam Manipur Horse Riding and Polo Association gi President S Budhachandra Yas ki Secretary RK Dinesh amadi Lekidraba Dr. N Tombi gi loinabi Naurem Sana Tombi na tharomapu sing oigani Amaha Moirang amadi Hockey Union Team A lari mamleka ahum suba Yumnam Rasmani Memorial Invitation Men's Open 7A side hockey tournament ki final da sanaragani Manipur Hockey gi miye makada YCC IC Kotha Ahlupna Sinduna Ibudong Margin Ground Kotha Ahlupta Team Taranithoy na saruyadana chathariba ahum suba Yumnam Rasmani Memorial Invitation Men's Open 7A side hockey tournament ki ngasi sanakiba anba semi final match da Hockey Union Team A lari mamlekaina KHSC Team B Khongmanbu goal mari amada maithiba piduna final changkibani Hockey Union gi mai pakpagi goal singadu KH Ronel amadi M Ronel Kumar na goal anini chanke KHSC Team B Khongmangi amatangairaba goal adu Heramani na chankibani anisuba semi final match ki sanakibada Amaha Moirang na Farm Team A School bu goal taruk mari da maithiba piduna final changke Amaha Moirang gi goal singadu M Sanjoy Manina goal ani chanke atopa goal sing aduna M Ravichandra M Amarjit PS Biju amade H Amarjina chanke Farm Ya School gi goal sing aduna M Prem Chana goal ani chanke atopa goal ani aduna N Biken amade A Jotina chanke tournament asigi ahum suba position gi match hayang ayuk pung nipan tabada KSSC Team B Khongman amade Farm Team A School ga sanagani Jharkhand ki Ranchi da Rajiv Gandhi Khel Abhiyan scheme gi makada tha asigi tang tara mapandagi kunithoi fawba pangthokba National Women Sports Competition gi gymnastic masana gi sanaroi nupi macha ama arubo pibam da sokibagi thautok hakchina lawbaga loinana masigi daita Youth Affairs and Sports Department na pugadabani haina Manipur Gymnastic Parents Association na pawmi singa unabada fondokre thokiba thaudo asi gymnastic masana gi aroiba match yengluraga Mega Sports Complex Stadium dagi thorakpada fit taratare luba canal amada tasinduna nupi macha sanaroi ani Ningthauzam Christina apopa Noren amadi Onamika Khundrapam apopa KS Bhaskar asopan nangbadagi tha asigi tang kumathoida Rajendra
Institute of Medical Sciences Ranchi Jharkhanda admit tauraba matungda tang kunmari dagi discharge tauraga tang kumanga da Imphal yauraki thaudos ki matang da mari lenaba department ki myoising amatana ngasi fawba hanna yengbidaba asilabak thibani ngasi singjamai bhagavati lekai da leiba Christina gi yumda pangthokiba pawu mifam amada Manipur Gymnastic Parent Association gi President P Akhelo na phungdokibada Women's Sports Competition asida Manipur gi sanaroi nupi meja kontrana discipline ahom swimming basketball amadi gymnastic masana da saru yake nupi official amata yautana nupa ahomna official oina saru yake hari nupi ngatagi masana oiba competition asida nupi official ama fawba thadaba silaibak thibani haike association asigi Vice President CS EIB na Fondokibada masana asibu tambi takpiriba oja amata yaudaba amadi nupi official amata su yaudana matau karamna mari lenaba authority na tharibano solaba Christina amung hana gymnastic sanarakani haibagi thazaba leitre mari lenaba authority na athuba matamda national sanaroi amagi phangpham thokpa sing pibinaba apil tauki kamai oidun yenghen bidraba saman khadraba hingondubo kayang koina mapan mahi chadna mahi chadorino Wanamikagi masara thoidokpa asokko ude koina ma tungda sanabagi asayam chaung leiri semba yari aro Krishna gi hujiki leiba phibam sida gymnastic masana sida ma amon hogalaga gymnastic sanar kane haibisidi ekhoi mi yeng gi wang madre basidi masigi matang sida sarkar na kai kumamta yengbidana ngasi hau leiba sidi sijagro haiba saman aduga mingchatna Manipur gi porpa soka na mathanda thadokpa sidi garjale moina ai masi kaya pendi RFC Kamnan Lairak Taruk Shuba S Amuba Singa Memorial 7A Side Open Football Tournament ki ahum suba position gi winner oikre Youth Bright Star Club Sagolban Tera Sapam Lairak amadi Nongmai Them Lekai na sinduna chathariba Taruk Shuba S Amuba Singa Memorial 7A Side Open Football Tournament ki ngasi ahum suba position gi sanakibada RFC Kamnan Lairak na Yumnam Kunobu penalty da Maithiba piduna ahum suba position gi mana trophy ka loinana lupa lising taragi mapu oikre team animang na apiba matamda goal ani chanaduna draw chapadagi kick from penalty na decide tawbada RFC Khamnam Lairak na Yumnam Kunobu goal taruk manga da Maithiba pikibani marishuba position taraba Yumnam Kunobu team da trophy ka loinana lupa lising ani gi mana pikre tha asigi tang amada tournament asigi aroiba match sanaragani All Manipur Football Association amadi Kanglepak Students Association asinduna marisuba inter district Kanglepak Football Trophy team mangana saruyaduna March tang manga dagi Imphal gi polo ground da pangtholagani Kerala da pangthokiba kuntra manga suba Nation Games da wushu masanagi sanso event ki KG kuntra taru ki category da Meghalaya state ki represent tauduna sanagi medal loroklaba Asem Simanta opagi tharam Thobal Camp Sifai ngatem lekai da pangthokre Kanglepak ki semgo sagapa kanglu Camp Sifai nasinduna pangthokiba tharam asida Thobal Municipal Council Ward number 13 ke Councillor J Sundari Ward number 13 ke Councillor El Bubol amadi UCM ge President Yumnam Nabachandra Thormapusing oike Asem Simanta Manipur ge team da saru yadrabasu mahakna gold medal lauropada airport ge harau tayamna oklaba matungda mahaki pongnafam lamdam Thobal Camp Sifai tana puralaba matungda khudol popidna puning thawat ke Simanta ARC Silongda Havildar oina thabak tawri mahana Manipur gi damak saru yaba ngamkibada nungaitaba amadi pendaba phongdoki chahi asigi November thada Indonesia gi Jakarta da pangthokadaba taramdoi shuba World Wushu Championship ta Manipur gi mai puraktuna sanagi medal lawba ngamjagi haiki ngasi nomugeba ingasai pau pizari ICAR lamfel patagi phangba pawgi matung ina ngasigi khwaidagi saba asi degree Celsius kuntare ni khwaidagi ingbana degree Celsius 13.3 ni nungsita yawba ising malgi chang ayuktana chada umbudra mapan ningthildana chada ni funi nongjugi chang na millimeter amadasmik dipani loisla kodamlo bapa amukana pizari dimantara tareki lupa krocham ganipan henbagi semfam assembly da pass tawkre Bom pokai bagi thodo singda police personnel sing chenabra haiba yengsile haina home minister ka khagam na phungdokre amadi Manipur Police Sports Club Team A amadi Krai Polo Club Team A kuntra subai N Hazari amadi Dr N Tombi State Polo Tournament ki final da thingnaragani masigi ISTV ni pizaba pau mata sinjari mi tabri bisbo kana